Hello everyone. See, come on, show me out. Listen to it. Okay, I know. Okay, good evening everyone. Welcome back to my channel, everyone. Tang मैं आपको लैपटॉप से मुझे सी 60K subscriber यौहꯟꯕꯤꯔꯦ ꯃꯌꯥꯝꯅ ꯉꯛꯄ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯃꯌꯥꯝꯒ ꯂꯥꯏꯚ ꯑꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯤ ꯋꯥꯏꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ bro ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯦ thank you so much Manoranjan and welcome back to my channel ꯅꯨꯡꯉꯥꯏꯖꯩ ꯊꯣꯛꯄꯤꯔꯛꯄ ꯑꯃ and ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯀꯅꯥꯅꯣꯃ ꯂꯥꯏꯠꯁꯤ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯪꯗꯦꯅꯦ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡꯁꯨ ꯎꯅꯕꯤꯔꯝꯃꯒꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯂꯥꯏꯠ ꯍꯥꯟꯅ ꯅꯝꯃꯦꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯟꯁ ꯑꯒꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯉꯁꯤ 60K subscriber ꯐꯥꯎꯕꯗꯤ ꯎꯕ ꯐꯪꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯐꯪꯖꯕ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ 100K subscriber ꯗꯣ ꯌꯧꯕ ꯉꯝꯒꯅꯤ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯒꯤ ꯋꯥ ꯂꯦꯞꯇꯅ ꯇꯧꯖꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯅ ꯁꯣꯐꯤꯌꯥ ꯍꯤꯗꯥꯡ ꯇꯥꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯁꯣꯐꯤꯌꯥ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯎꯅꯁꯦ ꯑꯗꯨꯅ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯕꯗꯤ ꯅꯠꯇꯦ ꯅꯣꯡꯁꯨ ꯈꯔ ꯆꯨꯔꯤ ꯌꯥꯝ ꯀꯟꯁꯤꯜꯂꯛꯑꯗꯤ ꯅꯣꯡ ꯃꯈꯣꯟꯅ ꯇꯥꯔꯣꯏꯗꯣꯏ ꯄꯣꯠꯅꯤꯗ ꯑꯩꯒꯤ ꯁꯥꯎꯟꯁꯨ ꯑꯗꯨꯝ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯅ तोान तोानबा ब्लॉग क्या सेमजई ब्लॉग एज वेल एज अनब्लॉग क्या सूम सेमजई को मैं खुदोल तमजई हनक की सूम मैं पोथानब खंगनबद काननब सूम येंगरकान मैं की मरों पोथानब है तारेको खर सूम थाजबने अयाब कनोसिंगसे येंबगी चांगदी खर सूम वाले अनौब सब्सक्राइबर खर थोपीरक्पसिंगना सूम येंबगी कनो उब है तारे हाना लेब सब्सक्राइबर सिंगदी इथोक थोपीरक्तगुम तौवे प्रवीणा यामबेम दो मेसेज दी कपीखरे अदुबो अइना हाइफेट पाजौबो मतमदा क्वेश्चन हंगबा यारद्रा हाइबगुम हाइफेट तौगी अइ वांगांग लोसिनबो यादबगिनी यारनी हंगबिरो यानी मेसेज दी कपीखरे इबोहल सलाम हाय ओके हाय इबोहल ओके सुमाइना ngang थेंगनबसु याइदको सुम आइदि लाइव से ngang थेंगनदुना वरि वताई सानाबगी तंजा सुम लोमिना सिसु याम नुंगाइ कनोने अदो अइसे प्रोग्राम तक तौगेन खंजे खुगी सिंगर खरा अइ पुंगसिंग अमा नाइन अदो मयाम गसि हुजि हाइनरसु जाय तामो नुंगारि ब्रो रसित सेक्स नुंगारि रसित असुमाय तौबा अइ सिंगर खरा नोम मतम हाइनरकांदा हाइतारेको केसा स्टिकन हाय ब्रो ओके हाय खुगी सिंगर अमम मयाम इसै खंदिरकपा अइना नम्मिङैदा हाइतारे मागी मनाक पुंगसिंग अमा हाइनरका हारिबा सिंगर सिंगसिदगी मयाम इसै खंदिरकांदा अदुगा ब्लॉग ओइना सेमजरगा मखोइ सअलगा ब्लॉग ओइना थादोकपगी केनो सितो नुंगाइद्रा नुंगाइरोद्रा सिमसु मयामगी अइना तौसिराना खंजबा हाइतारेको अइ सब्सक्राइबर मयामसु उनबगी केनोसे ओली ओली चाक चारबो दादा ओ चारे चारे अदुना सुमाइना लाइफ ngang थोपीरक्पा अइनसो सुम थोकचरक्पा मतमदा मयामगा थेंगनबा नुंगाइजै सुम तपना तपना मतमजे खंगौदे तारेको 60K सब्सक्राइबर का योगिरक्पसे पुनमक्से मयामगी मतेंगने कावबो ngamaroy mayamna pangbriba matengse aina singmusu ngamaroy haijaba tare adubo lepa naidina senthariba isengum haijaba tare ko khogi
ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯣꯡꯂꯤ 40K ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯃꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯗꯤ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯉꯝꯃꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯑꯥꯒꯁꯀꯤ ꯗꯦꯠ 5ꯇ ꯑꯩꯒꯤ PK ꯆꯦꯅꯦꯜꯁꯦ ꯑꯦꯅꯣꯒ꯭ꯔꯦꯠ ꯇꯧꯖꯈꯤꯕꯅꯦ ꯃꯁꯤꯗꯒꯤ ꯍꯧꯗꯣꯛꯆꯈꯤꯕꯅꯦ ꯑꯗꯨꯒ ꯃꯍꯛ ꯂꯥꯛꯏꯕ ꯑꯥꯒꯁꯀꯤ ꯗꯦꯠ 5ꯁꯤꯗꯁꯨ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯕꯒꯤ ꯑꯩ ꯄꯥꯂꯟ ꯇꯧꯖꯒꯅꯤ ꯄꯥꯂꯟꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯁꯨ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯎ ꯆꯥꯔꯒꯨꯝꯕ ꯈꯔ ꯊꯥꯔꯒ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯄꯨꯟꯃꯤꯟꯅꯕ ꯌꯥꯕꯒꯤ ꯂꯝꯕꯦꯜ ꯑꯃꯇꯪ ꯑꯩ ꯁꯤꯟꯁꯤꯔꯥ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ओके मेसेज याम लेरमग्रे वा ngaingeda okram yohenba yekse moiranga kakkhimna hangirine as pravina tamose kay lamdagi no pravina ai heroktagine kari mathel sarge oli ai kangsoi chare kangsoi se torbot chamna thongmudo adu sajare ko ado message iramaga kakpase sauningba gi ra keno natraga iba soi ki ira keno madi orambase ya ado ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁꯨꯝ ꯀꯛꯄꯤꯗ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤꯀꯣ ꯌꯥꯔꯒꯗꯤ ꯀꯛꯄꯤꯒꯅꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯁꯨꯝ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯁꯨꯝ ꯈꯪꯖꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯛꯁꯨ ꯑꯃꯃꯝ ꯅꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯅꯩꯅꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯡꯗꯣ ꯑꯣꯀ꯭ꯔꯝ ꯖꯨꯍꯦꯟꯕ ꯑꯃꯨꯛ ꯊꯥꯕꯤꯔꯛꯑꯦ ꯌꯦꯛꯁꯦ ꯃꯣꯏꯔꯥꯡꯒ ꯈꯨꯃꯟꯒ ꯆꯥꯟꯅꯕ꯭ꯔꯣ ꯌꯦꯛ ꯃꯁꯦꯟꯕꯨ ꯑꯣꯏꯗ꯭ꯔꯒꯗꯤ ꯌꯦꯛꯄꯨ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯁꯦ ꯁꯄꯣꯁ ꯌꯦꯛ ꯃꯥꯟꯅꯕ ꯍꯥꯏꯕꯗꯤ moiranga kuman ga asumna longna basi fatte harbanida aduna manba manadragadi yai oli kari maram gi damak youtube channel hangbiri bano kari maram gi damak youtube channel hangbiri bano okay masi yamna aina hanganingba wahang ama su oi hatare hanade sum hangdana ainona hangjarga sum haijaba wahang ama oi ngasi olina hangbiri bo wahang ase thank you so much tasengbagidi ai sengna haidokjage na puning chang namta tabigani ko kari maram gi damakta ai youtube channel hanglibano haiba taragadi mangaida aigi grandfather matam amagi kogi amaiba yam afoba manipur gen orame adu mahak leigidre koina pingi matam de hona adubu makoina sinaramba direct for direct ekoina mayamnadi thok sanadraba aduga khangdabadi yadaba mayam koi khangminabadi yamna kanagadaba mayam ama just like ekoi jumbalon ga mari lenaba suma ina thakasariba series 9 jumbalon namjingi koina khangdaba yadaba karigumai koina lai thobdagi koina khangowdabadagi konadi o si toromadi phani do kaina haiba ahalaman singi pokta kya singse masi koina tang like pajaror kanda ai thanka khangbagi thanka khang legasi leibasi isada numaijadaba haitare adunai mayamdasu khangmina basi kamaina khangmina ni kari daba khangmina ni haiba waklonsi sum la akansida adudi youtube channel sida aina hariba mayamdasu yenghaningbagi waklon ama lakpadagi YouTube channel si yumbalo lamjingi series si matang lakibani aduga sum si khangsu yadabana sum haidi entertainment oiba keno khara sum jansinba adumaina ina maming se so pothamina si khamina si haduna nanga pothamina yaba video ke ama semjaba adu khamina yaba blog ke ama semjaba aduga mayam punna khamina bugi wakalon singsida base tawjaraga semjar kibani ko aduna aina khangjariba kharasi sida so थागलकांदा मयाम कमेंट के लाकानसु एंगोंदसु सो मेनी एक्सपीरियंस फंजबा हाइतारे अदुने ओले समलप्पा असिगे एगी पाउकुमसे हाइगदबदि याम लई अदुबु करी मरम के सेमिबनो हबसि कके ओबा ब्लॉग मसो आई समजरखिगी को करी तो पिनो कका जेंद्रे बेम सॉरी हेमराज जेंद्रे बम टॉपिक से सुम आई 60K सब्सक्राइबर योबा नोय मयामना सपोर्ट तो बिबा सिगी सुम mayamgu unabagi tanja dam logjabane asum topic ama haibe ko duga okay mathang vidyananda thoksom saturday ga monday ga se sanabro anupa karam nupi karam no habi du jogadi ai haibu ngamjaroi adu haibiro nupa gi kari nupi ga ina so same vanish so same ga rk ga sanabro ek se sanai ke sukai de
RK yek leidabane visits ko tangai phadaba wafam amatang hangjarakke tamo. Yes, you can ask. Thanks ado lyric sing do akhoi di zeros kapa yagadro. Why not? Yagani interest pu leragadi you can do. Okay, noina ai pige noina adigi then PDF to book se lyric on so phonge na lyric si pai bu segai bu sem yori ko nong so phongdo ga hariba sing si koi kangi paksi am kana ga do nga to oi bhai tare aduna ne oli if you are interested ko leragadi sum haibiro ai mateng pangge Vidyananda Thoksom nupan gina Saturday aduga nupi gina Monday, Saturday Sunday Monday chanade khawitai Lakshmi Puyam Tamos Singaga Rasiga kum karamba rasiga chanage rasiga se di numidang hangbiraga no aigi WhatsApp ta zum hangbiro angan made hajirake ko numidang tang haibu no ajate rasi manai manabo phai haibu kokte ne hajirake se adu atai gi de oinati aigi ya ingon ya da bukhale aduna ne aduna aigi WhatsApp ta hangbiro yani ko Lakshmi Puyam adugi Ifam Hasan Monday ga sana bro mapok mana ba sana de pangna de ole nongma laksage address amukta habiro. Okay, ai hirok tagine oli aigi number da aigi number leiraga di text ama tobiro WhatsApp ta aduga ai address sum thajarake Sagol Sam Banis Kakagi number. Okay, ai number hake 700598396. Once again amka hake ko 700598396. Okay, Thaza Haubizam, welcome back to my channel. Sir, lyrics sing do soidana phongbiro. Okay, soidana I'll try my best level. So then I cannot do I apam maksu oi hadari ko adunane Rajkumar Sanathoi tabyam nungaye adubu RKC ningthouja salai ne aduna ningthouja salai ne yek organa yek tadi ningthouja de hainati ko yek salai hana leise aduna ningthouja se salai de RK ne so me adu yek tadi ma ki yek se mangang da so oi phomdi thopane du mangang da su yaude dumaina leibane ko aduna. Thank you so much Rajkumar Sanathoi response pibiraktu koi bap taminabagi lambi yatpirakpa yam nuaijai Ravina Yambem Tamurasi thangnabadi kedoge thangnabasu phabalei phattabalei ko thajawbujam. Thank you sir. Okay, welcome. Baby Thiam Ojase Panjisu oibi bro ai panji makti oijaden haijage Ojaden haijage panji oi habase am lui aduna ai yam kaina khangjeru bunajade isa aina haijabadune aina khangjaba khara aina thengnajaba khara du kak mayam da share tobune kaina se suppose masigi ikoi jumbalon da aiga sana da base muni yenghodabadagi ikoi kari dawai hai matamda suppose kari gumba kanda mapuroiba kaina khibu yawe then aduga imung manung da khana chainaba kaya amasu yawba siguma kaya amasu doi haiba singse numit pakna dabara si pakna dabdi ngakani madu karigino haiba singdu ina dahan mamangai de honu jumbalo lamjing da ngasi 32 suba episode pu yawna ekoina mathang madang laina jumbalo lamjing ga mari lena ba kaya ama semduna laisi makata na sem khidosu yam lei ko ngasi makso ai rasi phone gi oiba ekoi nupa amadi nupi ani gi rasi di manaraga so nupa gi na magi fall am leini nupi gi na fall am leini pokpadena siram dai phawgi leigi da fall si mata da ingasi taga sabani aduna ai kan oxidate kari afabo idena khangba mayam khangminarpa mi manga taruk khangna punna khangminarpa taragidi ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯐꯕ ꯀꯪꯂꯩꯄꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯉꯁꯤ ꯑꯩꯅ 60K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯗ ꯃꯁꯤꯗꯩ ꯄꯦꯟꯗꯗꯅ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯇꯥꯔꯒꯦꯠ ꯊꯝꯖꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯉꯤꯕꯁꯦ ꯃꯤ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯅ ꯈꯪꯕꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯅ
mi manga tara ka khangmari hendokna 100k subscriber sina puni yengbirak taragdi ekoi punna khangminarak taragadi at least khara makhedi kangli paksida ekoi semdo ke harisi khara makhedi ngamuni habse thamjage sinida okay subscribe lakre Sophia hidang tamo phokna dabase thaidok thaijin tawraga yaroidro yaba lei yadaba lei ko Lakshmi Puyam yumchage saga thangjaga chanabro nupagi karamano nupigi karamano do haibirakadabani ko okay aduga Lakshmi Yendrebam Sunilga Lydia sumaina message mo lai Sunilga Lydia ga ahanba masase nupa tagadra nupi tagadra yam okay Sunilga Lydia ga nupa tagani ko Lakshmi Yendrebam Sunilga Lydia ge ahanba pokku masase nupa pokani habasi mai thamjage sumba lan dudi sim yengbiro ko lan yawgani sum yawgani okay aduna mayamna support to biduna PK channel se 100k subscriber yo hanbiradi madu 100k subscriber yo bugi khudung chaba lawjage habanate khudung chaba su phangoi tobo aina longning khudung chaba amana karino ha matang saina hajabado kanglai paksi de leriba ekoi lamna leinariba thamna leinariba kaya singse ekoi punna khamina bu yabagi yubolo lamjingi tangka ka ekoina mamangi ahan sing thambiram phaba phataba leriba singje toine ekoi khamina si habi wakalona ne mayamna so nusijarabagi viewers sing subscribers sing so mathang aigi friend circle sing na pau habiraga PK channel se subscribe to hambiragadi amuke na 100k subscribers yam thuni yorba daragadi mayam gaso mayam gi mating ge soidana gi hena pangani hak thengna na unabagi tanja soi soidana 100k subscribers yor kan ai soidana thamjarakane hatare mayam ku unaraga mayam gi mating pangsabagi tanja ma soidana ai thamjarakhigani 100k subscriber yor matamda aduna posongbam sanjota ko kaka ai gi kankhre sanjota message ai hujik asikak thengna jai ko ado amuke ibiro yarene sumaina to buje he yawbane message mayam thanarakkoni na aina pabadadi kanba natebo aidi mathang nauna yenga pajare ne amuki ibiro Lakshmi Yendrebam thank you okay welcome thaja hobijam saranpa numaijing aduga nupan thangja nupa ngata haire nupi karam nu khangdre hosi chanabro amtaga ibiro thaja nupa ngata haire nangise Sophia hidang Narenga Sophia Naren ne Narenga Sophia ga se nupi tagadra ka regra nupa tagadra kitang masi angan made yeng made jado nupi de hape tai ko lan busu yai masi made ai angan made fan yeng de yaro Sophia ko okay kai injang sage Premlata angambam ai ngasi de torbot samna thong jajare hetare ko khasam na lerage hana digita pebam hi okay hi tha thobijam sar nupana numaijing nupi na thangja pan numaijing to pare numaijing to pare thangja madu ke abhoide pangna buale ko tha ja hobijam okay amkai biro ko am numaije aduna sum thabiro message ko aduga sum message laku da sum reply pijirake light to bibi dang wale da myam je light chicken nakshi lakre ko si kana se dun tha ja hobijam thank you sir okay welcome khami no bu yam phai habana karino fatabana karino fatabale redi koi practical to bu yaba yengani yadragadi tukthukpini da atopo mo sense to se then yaragadi practical to bu yaba leragana yengbiragani ko sumaina yabu su mayam nei yadu su mayam nei madudi tamna tamna hariba mayam singse ai mafam ama sinjara kanda
ꯑꯩꯒꯤ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯃꯤꯀꯨꯞꯇꯨꯗ ꯃꯌꯥꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ 100K ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤ ꯃꯤ ꯌꯧꯅ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯁꯪꯒꯤꯇꯥ ꯂꯣꯡꯖꯝ ꯀꯀꯥ ꯅꯨꯄꯥꯅ ꯏꯔꯥꯏ ꯅꯨꯄꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯀꯣ ꯁꯪꯒꯤꯇꯥ ꯂꯣꯡꯖꯝ ꯌꯥꯝ ꯐꯠꯇꯕ ꯑꯣꯏ ꯀꯩꯅꯣ ꯍꯥꯏꯕ ꯂꯩꯒꯅꯤ ꯄ꯭ꯔꯕꯤꯅꯥ ꯌꯥꯝꯕꯦꯝ ꯔꯥꯕꯩꯒ ꯔꯤꯇꯥꯒ ꯅꯨꯄꯤ ꯇꯥꯒꯗ꯭ꯔꯥ ꯅꯨꯄꯥ ꯇꯥꯒꯗ꯭ꯔꯥ ꯅꯨꯄꯤ ꯇꯥꯒꯅꯤꯀꯣ ꯄ꯭ꯔꯕꯤꯅꯥ ꯌꯥꯝꯕꯦꯝ ꯔꯥꯕꯩꯒ ꯔꯤꯇꯥꯒꯁꯦ ꯑꯍꯥꯟꯕꯁꯦ ꯅꯨꯄꯤ ꯇꯥꯏ ꯄꯨꯟꯁꯣꯡꯕꯝ ꯁꯟꯖꯣꯇꯥ ꯃꯉꯥꯡ ꯃꯁꯦꯟ ꯌꯦꯛ ꯊꯣꯛꯅꯗꯕ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯦꯗꯤ ꯌꯦꯛ ꯊꯣꯛꯅꯗꯕꯁꯦ ꯀꯔꯤꯗ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯛ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯈꯤꯕ ꯂꯩꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯃꯉꯥꯡ ꯇꯥꯔꯝꯗꯕ ꯑꯇꯣꯞꯄꯗ ꯍꯣꯡꯉꯛꯄꯒꯨꯝꯕ ꯍꯣꯡꯉꯒ ꯃꯊꯪ ꯍꯣꯡꯈꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯛ ꯃꯁꯦꯟ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯂꯧꯒꯅꯦꯕ ꯑꯗꯨꯅ ꯔꯣꯃꯤꯇꯥ ꯀꯣꯡꯕ꯭ꯔꯥꯏꯂꯥꯛꯄꯝ ꯀꯣ ꯁꯥꯔ ꯃꯟꯗꯦꯒ ꯊꯔꯁꯗꯦꯒꯁꯦ ꯆꯥꯟꯅꯕ꯭ꯔꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯔꯣꯃꯤꯇꯥ ꯍꯧꯖꯤꯛꯈꯛꯄꯨꯗꯤ ꯎꯏꯀꯣ ꯑꯗꯨꯕꯨ ꯋꯥꯔꯧꯕꯤꯔꯣꯏ ꯅꯨꯄꯥꯒꯤ ꯀꯔꯤꯅꯣ ꯅꯨꯄꯤꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯑꯗꯨꯅꯦ ꯏꯆꯟ ꯏꯕꯝ ꯍꯥꯏꯕ ꯑꯣꯀꯦ ꯁꯥꯔ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯐ꯭ꯔꯥꯏꯗꯦ ꯉꯥꯛꯇ ꯑꯣꯏꯕꯁꯦ ꯆꯥꯟꯅꯕ꯭ꯔꯣ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏ ꯃꯗꯨꯀꯣ ꯌꯥꯝ ꯐꯠꯇꯕ ꯑꯣꯏ ꯃꯗꯨ ꯃꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯀꯥꯏꯅꯧ ꯍꯥꯏꯕꯗꯤ ꯌꯥꯝ ꯉꯟꯅ ꯀꯥꯏꯅꯧ ꯍꯥꯏꯕ ꯂꯩꯒꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯀꯣ ꯃꯁꯤ ꯊꯥꯖꯕꯤꯌꯨꯀꯣ ꯗꯥꯏꯔꯦꯛ ꯊꯣꯛꯑꯕꯅꯦ ꯃꯁꯤ ꯑꯩꯅ ꯊꯥꯒꯠꯂꯕ ꯑꯩꯅ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯗ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯅꯔꯛ ꯃꯇꯝꯗ ꯏꯆꯨꯝ ꯆꯨꯝꯅꯕ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯊꯧꯁꯥꯗꯕ ꯈꯣꯠꯇꯕ ꯌꯥꯝ ꯇꯧꯕꯤꯒꯅꯨꯀꯣ ꯃꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯎꯃꯦꯁꯣꯔꯤ ꯄꯣꯠꯁꯪꯕꯝ ꯀꯥ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯤꯀꯣ ꯑꯗꯨ ꯔꯥꯁꯤꯗ ꯆꯥꯟꯅꯔꯝꯃꯒꯗꯤ ꯐꯒꯅꯤ ꯑꯗꯨꯝ ꯔꯣꯃꯤꯌꯣ ꯁꯤꯡ ꯃꯀꯔ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯀꯣ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯔꯥꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯂꯣꯏ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯌꯦꯡꯕꯤꯔꯣ ꯑꯗꯨꯃ ꯍꯔꯥꯎꯕꯤꯔꯣꯏ ꯔꯣꯃꯤꯌꯣ ꯁꯤꯡ ꯔꯤꯄꯥ ꯍꯦꯜꯂꯣ ꯔꯤꯄꯥ ꯄ꯭ꯔꯕꯤꯅꯥ ꯌꯥꯝꯕꯦꯝ ꯇꯥꯃꯣ ꯌꯥꯝ ꯆꯨꯝꯃꯦ ꯔꯦꯕꯤꯌꯥꯒ ꯔꯤꯇꯥꯒꯁꯦ ꯀꯌꯥ ꯁꯨꯕꯗ ꯅꯨꯄꯥ ꯇꯥꯒꯅꯤ ꯑꯗꯨꯗꯤ ꯍꯣꯠꯄ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ ꯌꯥꯔꯔꯣꯏ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯚ ꯊꯥꯔꯒ ꯍꯥꯏꯔꯤꯕ ꯈꯔꯗꯤ ꯑꯌꯥꯝꯕ ꯈꯔ ꯍꯥꯏꯖꯕꯅꯦꯀோ ꯑꯗꯨꯅ ꯈꯔ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕꯁꯨ ꯈꯔ ꯆꯪꯕꯅꯤꯅ ꯁꯥꯔ ꯅꯨꯄꯥꯒꯤ ꯀꯔꯤꯅꯣ ꯅꯨꯄꯤꯒꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗ꯭ꯔꯦ ꯔꯣꯃꯤꯇꯥ ꯉꯁꯥꯏ ꯅꯪꯅ ꯏꯔꯛꯄꯗꯣ ꯅꯨꯃꯤꯠꯇꯣ ꯅꯨꯄꯥꯅ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯄꯒꯦ ꯅꯨꯄꯤꯅ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯄꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯗ ꯏꯔꯤꯕ ꯅꯨꯃꯤꯠ ꯃꯃꯤꯡꯗꯣ ꯅꯨꯄꯥꯅ ꯀꯔꯝꯕꯒꯤꯅꯣ ꯅꯨꯄꯤꯅ ꯀꯔꯝꯕꯒꯤꯅೋ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯔꯣꯃꯤꯇꯥ ꯀꯣ ꯄꯨꯟꯁꯣꯡꯕꯝ ꯁꯟꯖꯣꯇꯥ ꯔꯥꯖꯦꯁ ꯄ꯭ꯂꯁ ꯁꯟꯖꯣꯇꯥ ꯄ꯭ꯂꯁ ꯑꯅ ꯏꯕꯤꯔꯛꯑꯣꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯁꯣꯝꯗ ꯀꯥꯜꯀꯨꯂꯦꯁꯟ ꯁꯣꯏꯒꯅꯤ ꯑꯗꯨꯒ ꯅꯨꯄꯥꯅꯁꯨ ꯍꯥꯟꯅ ꯁꯨꯝ ꯏꯕꯤꯔꯛꯑꯣ ꯅꯨꯄꯤ ꯄꯣꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥ ꯄꯣꯛꯀꯅꯤꯀꯣ ꯑꯍꯥꯟꯕꯗꯣ ꯁꯒꯣꯜꯁꯦꯝ ꯕꯅꯤꯁ ꯀꯀꯥ ꯑꯣꯀꯦ ꯍꯥꯎ ꯔꯥꯖ ꯀꯨꯃꯥꯔ ꯒꯦꯂꯤꯁ ꯑꯣꯀꯦ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯖꯦꯂꯤꯁ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯇꯦꯅ ꯈꯜꯂꯝꯃꯤꯅꯤꯀꯣ ꯒꯦꯂꯤꯁ ꯑꯗꯨꯅ ꯑꯩ ꯃꯩ ꯌꯥꯝ ꯌꯥꯎꯗꯕꯅꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯖꯔꯣꯏꯀꯣ ꯑꯣꯀꯦ ꯄꯣꯠꯇꯤ ꯈꯔ ꯂꯩꯔꯤ ꯚꯤꯖꯤꯠꯁ ꯃꯅꯦꯝꯒ ꯃꯃꯧꯒ ꯃꯤꯡ ꯃꯥꯟꯅꯕꯁꯦ ꯀꯔꯤ ꯀꯥꯏꯕꯒꯦ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯅꯦꯝꯒ ꯃꯃꯧꯒ ꯃꯤꯡ ꯃꯥꯟꯅꯕꯁꯦ ꯀꯧꯅꯕꯗ ꯑꯃꯁꯨ ꯌꯥꯝ ꯈꯨꯝꯅꯔꯛꯀꯅꯤ ꯑꯀꯥꯏꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯡꯒꯤꯗꯤ ꯊꯣꯏꯗꯣꯛꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯃꯨꯡꯗꯨꯒꯤ ꯃꯧꯗꯨꯅ ꯂꯩꯔꯤꯁꯦ ꯅꯨꯄꯥꯗꯨꯒ ꯀꯔꯤ ꯇꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕ ꯈꯥꯕꯩ ꯇꯥꯔꯤꯕ꯭ꯔꯥ ꯆꯐꯨ ꯇꯥꯔꯤꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯜ ꯑꯃ ꯂꯩꯖꯅꯤ ꯔꯤꯄꯥ ꯑꯦꯀꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯔꯦ ꯔꯤꯄꯥ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯩ ꯄꯥꯖꯔꯤꯁꯤꯅꯦ ꯑꯗꯣ ꯑꯃꯨꯛꯀ ꯏꯕꯤꯔꯣ ꯃꯦꯁꯦꯖꯁꯤ ꯃꯤ ꯃꯌꯥꯝ ꯊꯥꯔꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯌꯧꯁꯤꯜꯂꯛꯇꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯋꯦ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯦꯁꯦꯖ ꯀꯥꯟꯕ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯑꯗꯨꯅꯦ ꯔꯣꯃꯤꯇꯥ ꯀꯣꯝꯔꯥꯏꯅꯄꯝ ꯑꯣ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ
Thursday, Friday, Saturday, Sunday, Monday. Thursday, Friday, Saturday, Sunday, Monday. Where? Okay. Romita Kormai Chapung of the Tayam Patabum Oiko. Romita Pida Solopodia, Krada Ganimase. Mother in the ten to the Carino have the day. I number the Chango WhatsApp to them. I know the hierarchy Carino have to go. Khomdram Prem Kumar Nupasu Nupisu Sunday Ngakta Pabranga Sisi Patabang Acto in a heavy recre, Mapuk Manabasiam Fate have smith and the record. Kulakum Riazuddin Sahi Kiamuk Subirage Egiro. I Sahi Kuntranipan Suzere Tayan Jam Lanchenba Nupana Kaina Oivase Kamaina Togi Kasutogi Apavoina Apavoidi Kaina Oyedina Pavapata Hability Egile Minadriba, Egitaloi or Gadavido Magira Sinakaino, Kainaga Sanaribra, Siga Sanaribra have you oriented to the work. No problem. Go. Tazabujam Sar Saputa Serasi Sanaradi, Karisu Akai Libra. I smile hijack Mam Tabio, among it like to hijack from the book to Semja Gravne. Sapunga Kataraba, Rasi Manadraba, Adoidi, Mapuro Bra, Natragan Pidra, and Lake Hidom or Geneva. Aduga if Karigumba, Sapunga Kataraba, Aduga, Rasidi am Sanaraba, Adu Targadi, Shiva Mukti, Toroi, Tuga, Kainava Kainava, Hinavado, Dugumba, Kartoka, heavy one. Okay. Visit Nupana Sunday, Nupina Monday. Madudi Apaboy, Naktangi Apaboy and I. Pravina Yambem, Tamuk, Kantaga, Pravinaga, the sea, Nupata, Gadra, Nupita, Gadra, Nupatagani. Tayam Lanjemba, Nupana Thursday, Nupina Sunday, Thursday, Friday, Saturday, Sunday, Pai Apaboy Aduma, Sophia Hidam, Ning Temga. Malini Gase Nupi Tagadra Nupa Tagadra Nupa Tagani Rahamata Thoi Mrs. Kapikre Vidyananda Toksum Anirak Hanakamen Pabi P. Babu Adirake Vidyananda Ai Hujik Tingarisine Asi Mamanga Tingaradi Adunane Waro Biroi Umesuri Posangam Kaka Nupina Dhanu Oibase Idogi Pokpudi Korihano Tuesday Poe Ido Pokpudi. I don't get to the Polida. Hagi compared to any PR Oido, Nanga PR Oido, Nanga Juraha Oido, the Sanaragalore have an in Hajabadi. Tularasi Kainaga Sina Sanabro. I cannot talk, Bridget. I get the extra was up the Lapio, I am Hajagaba. Rasigo. No, the Apago have again. Midangina Namidang Hayab, Crackton in Hajaris. Kiran Maibam, Ko. Ming the Kiran Kose, Fate, Hise, Tumbro, Tamo. Todoka Dugilate, Mi Yankonina. Sangita, Longzam, Kaka, Amuk, Taga Hanzage, Danu Rasiga, Meska, Sana Bromsa in Hajabdune. I get text was up the Lapio, I reply Pig Hang Adune. Visit okay? Okay. Okay, Ripa Eke Pokpan Numit Manavasi Kamai Toge Pokunumit Manavasi Ampate Ko Aduga Rahamata Toy Sar Ai Nupini Tangza Poe Karambaga Sanage Nupi se Tangjo Ragati Nupana Irayare Ko Aduga Jumchake Sayare Aduga Nitoka Siare Aduga Nintozam Bikram okay Hare Village Life Karbar Kam means Bikram Nintozam oh okay Hojik si Ekoi political party sing so ahong mayam lai gramani ngasidi Pau siam nuaiduri hengdi Pravina Yambem, Tamu WhatsApp the Oina Tarak again message. Okay, yeah, you can text. Okay. I know I like the period to message. Go. No, na Nintozam Bikram. Wow, okay. Time jam Lanchenba Mangang Masen se Longna Buddha Sunya Mat Ya the Bra. The
ꯌꯥꯗꯕ ꯍꯥꯏꯁꯦ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯌꯥꯗꯦ ꯐꯠꯇꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯌꯦꯡꯉꯣꯀꯣ ꯑꯍꯟꯁꯤꯡꯅ ꯇꯧꯍꯩꯗꯦꯅ ꯍꯥꯏꯕꯁꯦ ꯇꯧꯍꯩꯗ꯭ꯔꯒ ꯀꯔꯤꯅꯣꯅꯗꯤ ꯍꯥꯏꯔꯝꯗꯕ ꯑꯗꯨꯒ ꯃꯔꯝ ꯑꯃꯃꯝꯗꯤ ꯂꯣꯏ ꯂꯩꯕꯅꯦ ꯌꯥꯝ ꯐꯠꯇꯦ ꯇꯧꯍꯩꯗꯦꯒ ꯍꯥꯏꯔꯝꯕꯁꯤꯡꯁꯦ ꯑꯃꯃꯝ ꯂꯣꯏ ꯂꯩꯕꯅꯦ ꯁꯦ ꯁꯄꯣꯁ ꯃꯉꯥꯡ ꯃꯁꯦꯟ ꯂꯧꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯣꯏꯒꯗꯕꯁꯤꯡꯗꯣ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯔ ꯂꯥꯛꯀꯅꯦꯕ ꯁꯤꯅꯤ ꯑꯗꯨꯅ ꯁꯥꯔꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯏꯆꯟ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯏꯕꯤꯌꯣ 700-59-833-96 ꯃꯦꯁꯦꯖꯁꯨ ꯀꯛꯄꯤꯈ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯅꯨꯄꯥꯅꯤ ꯋꯦꯅꯁꯗꯦ ꯄꯣꯛꯑꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯥꯟꯅꯕꯒꯦ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯋꯦꯅꯁꯗꯦ ꯑꯣꯏꯔꯗꯤꯀꯣ ꯊꯔꯁꯗꯦ ꯌꯥꯔꯦ ꯁꯦꯇꯔꯗꯦ ꯌꯥꯔꯦ ꯃꯟꯗꯦ ꯌꯥꯔꯦꯀꯣ ꯅꯨꯄꯤꯗ ꯅꯤꯡꯊꯧꯖꯝ ꯕꯤꯀ꯭ꯔꯝ ꯑꯣꯀꯦ ꯆꯅꯨ ꯗꯩꯅꯥ ꯆꯅꯨ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯀꯣꯡꯒ꯭ꯔꯦꯠꯁ ꯏꯌꯥꯝꯕꯒꯤ ꯑꯗꯣ ꯋꯥꯆꯞ ꯅꯝꯕꯔ ꯊꯥꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯅꯥꯅꯣꯃ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯂꯩꯔꯗꯤ ꯏꯕꯤꯔꯛꯑꯒ ꯃꯌꯥꯝꯁꯨ ꯎꯅꯕ ꯑꯝꯇꯪ ꯃꯦꯁꯦꯖ ꯑꯣꯏꯅ ꯏꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯁꯦꯖ ꯑꯣꯏꯅ ꯏꯕꯤꯔꯛꯑꯒꯗꯤ ꯑꯩ ꯏꯕ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯖꯒꯦ ꯇꯣꯞ ꯆꯥꯠ ꯂꯥꯏꯚ ꯆꯥꯠ ꯑꯩꯅ ꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯅꯥꯅꯣ ꯏꯕꯤꯔꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ 700-59-833-96 ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩꯖꯩꯀꯣ ꯃꯁꯤꯗꯁꯨ ꯃꯌꯥꯝꯒꯤ ꯗꯤꯁꯀꯁ ꯑꯗꯒꯤ ꯏ ꯄꯥꯎ ꯅꯣꯡ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯌꯥꯗꯕꯁꯤꯡꯗꯣ ꯁꯨꯝ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯖꯩ ꯌꯥꯎꯕꯤꯅꯤꯡꯕꯗꯔꯁꯨ ꯁꯨꯝ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯣ ꯌꯥꯒꯅꯤꯀꯣ ओके सन थैंक यू सर ओके वेलकम संजोय थांजम रोशन आई संडे पोए ओके फरे वाहिंगुम रोहित सिंह रोहित अमुक्तंग हाइबिरो नंबर ओके 700-59-833-96 के पाई हाइबिसि कनानो सर आई नुपी वेडनेसडे पोए करम हेना चानागे नुपादा ट्यूसडे चानारानी देन अदुगा संडे चानारानी को देन अदुगा फ्राइडे चानारानी थाजाउबिजम सर अदुदी आईगी नंबर से एट्स अमता तोबिरो यागद्रा व्हाई नॉट यानीना थाजाउबिजम अजुम व्हाट्सएप द टेक्स्ट अदुगा यारिब मखैदी इसा इसागी डीपी दु चुमना हापियो को दी उसिक्सी कितंग लुबु कनोसु लay aduna kanano karino masak muming khangnana koi add tobuna phai aduna yariba makhaidi isa isa gi dp photo du chumna happy na ba loksari whatsapp ku guys nuri tongbram nupi na friday po e karamba sanage thursday yare then aduga tuesday yare sunday yare ko okay message am lakre message am lakre whatsapp ta ai ure adu ming nong phajana ibiro ko natragadi dp chum haptra dai reply ka hena bijaro simso waro biro group ta hapo khopo so dp amadi ming phajana on khangan biro kan ai hapjage ko afabi jum balon kadai bu ko buke maral mathum yamna leibana nungai imung kobra कौते अदुगा युम अफब युमबन हाइबसे कदाइबु कौबगे हाइब तारगदि युमद लेरिबा नुपी ओइबसिंगना लक्ष्मी की गुण चेलबा नुपा ओइबसिंगा अवत अपा करिनो करिनो हंगनरगा इंग सिंगना लेबसिंगदुबने अफब युमबालोन अदुगा थक्सी थक्सी व्यवहार लेना चटपा इथकी अहन करिनो अदुगा मने मकु करिनो खंग लेमिनबा मखोय मैम चप माना लेमिनबा लाइरजबु ओइब तारगसु मदुन हेन चावे मरन फजना लेबा इमुंदगिदि को मरन फना लेदुनसु इमुंदु नोम त कागना खना चैनबा सुम थोअगदि अफब युमबालोन ओइबि यारोय कोबि यारोय मरम मदुना मरन मथुम फना लेदुनसु मखोय नुंगाइबि इमुंगने हाइबदि सुया यारोय हाबसिमा that is my point ko ai wakhana leiba point ni okay lucky maibam aigi sunday ne karamba chana doino amta haibiro lucky se nupa or nupi adum haibiro okay ranjana sapam
ꯑꯩ ꯅꯨꯄꯤ ꯊꯥꯡꯖ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯑꯅꯤꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯃꯗꯨ ꯅꯨꯄꯤꯅ ꯊꯥꯡꯖ ꯅꯨꯄꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯗꯤ ꯑꯐꯕ ꯀꯌꯥ ꯑꯣꯏꯗꯦꯀꯣ ꯍꯌꯦꯡ ꯈꯔ ꯖꯤꯒꯤ ꯖꯒꯥ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯅꯨꯄꯥꯅ ꯑꯣꯀꯦ ꯅꯨꯄꯥꯅ ꯇꯨꯂꯥ ꯅꯨꯄꯤꯅ ꯃꯤꯟꯅ ꯔꯤꯄꯥ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯋꯥꯆꯞꯇ ꯇꯦꯛꯁ ꯇꯧꯕꯤꯔꯣ ꯔꯥꯁꯤꯒꯤꯁꯤ ꯑꯉꯥꯟꯕꯗ ꯍꯥꯏꯖꯒꯦ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯁꯣꯐꯤꯌꯥ ꯈꯤꯇꯪ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯄꯣꯛꯑꯦ ꯀꯔꯝꯕꯒ ꯆꯥꯟꯅꯒꯦ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯄꯣꯛꯑꯦ ꯅꯨꯄꯥꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯌꯥꯔꯦ ꯋꯦꯅꯁꯗꯦ ꯌꯥꯔꯦ ꯃꯟꯗꯦ ꯌꯥꯔꯦꯀꯣ ꯋꯥꯌꯦꯡꯕꯝ ꯔꯣꯍꯤꯠ ꯁꯤꯡ ꯔꯣꯍꯤꯠ ꯊꯔꯁꯗꯦ ꯄꯣꯛꯄ ꯅꯨꯄꯥꯁꯦ ꯀꯔꯝꯕ ꯆꯥꯟꯅꯒꯦ ꯐ꯭ꯔꯥꯏꯗꯦ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯟꯗꯦ ꯌꯥꯔꯅꯤ ꯗꯦꯟ ꯑꯗꯨꯒ ꯇ꯭ꯌꯨꯁꯗे ꯌꯥꯔꯅꯤ ꯂꯛꯀꯤ ꯅꯨꯄꯥꯅꯦ ꯁꯥꯔ ꯅꯨꯄꯥꯅꯦ ꯑꯗꯨ ꯂꯛꯀꯤ ꯉꯁꯥꯏꯒꯤ ꯂꯛꯀꯤꯒꯤ ꯃꯦꯁꯦꯖꯇꯣ ꯁꯟꯗꯦꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯁꯟꯗꯦ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗ ꯃꯟꯗꯦ ꯌꯥꯔꯦ ꯋꯦꯅꯁꯗꯦ ꯌꯥꯔꯦ ꯐ꯭ꯔꯥꯏꯗꯦ ꯌꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯄꯥ ꯄꯣꯛꯄ ꯅꯨꯄꯤ ꯄꯣꯛꯄꯁꯨ ꯌꯥꯝ ꯍꯪꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯛꯅꯕ ꯄꯛꯅꯗꯕ ꯆꯥꯅꯕ ꯁꯨꯃꯥꯏꯅ ꯂꯥꯏꯐꯇ ꯑꯃꯨꯛ ꯃꯌꯥꯝ ꯎꯅꯕꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡ ꯑꯃꯗꯤ ꯂꯥꯏꯐꯇ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯇꯧꯍꯟꯅꯤꯡꯕꯁꯨ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯁꯨ ꯃꯌꯥꯝꯗꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯅꯣꯡꯃꯇꯁꯨ ꯑꯩꯉꯣꯟꯗ ꯁꯖꯦꯁꯟ ꯄꯤꯕꯤꯗꯦ ꯉꯁꯤꯗꯤ ꯁꯖꯦꯁꯟ ꯈꯔ ꯄꯤꯕꯤꯔꯛꯇꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯁꯖꯦꯁ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯈꯧꯔꯥꯡ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡ ꯁꯤ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯃꯌꯥꯝꯅꯁꯨ ꯈꯔ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯃꯌꯥꯝꯒꯤ ꯑꯦꯗꯚꯥꯏꯁ ꯑꯗꯣ ꯑꯩ ꯈꯧꯔꯥꯡ ꯅꯨꯡꯉꯥꯏꯖꯒꯦ ꯉꯁꯤꯗꯤ ꯏꯁꯥꯅ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯈꯔ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯨꯃꯥꯏꯅ ꯈꯔ ꯊꯝꯖꯒꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨ ꯈꯛ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯖꯔꯤꯗꯤ ꯁꯤ ꯇꯧꯔꯒꯗꯤ ꯁꯤꯅ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯁꯤ ꯎꯍꯩ ꯋꯥꯇꯥꯗꯣ ꯁꯨꯝ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁꯤ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯝꯗ ꯇꯧꯍꯟꯅꯤꯡꯕ ꯈꯔ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯒꯤ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯩ ꯐꯣꯂꯣ ꯇꯧꯅꯕ ꯍꯣꯠꯅꯖꯩꯗ ꯄꯣꯠꯁꯪꯕꯝ ꯁꯟꯖꯣꯇꯥ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯟꯖꯅꯥ ꯁꯥꯄꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯊꯥꯖ ꯍꯧꯕꯤꯖꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔꯒꯤ ꯆꯦꯅꯦꯜꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ ꯁꯒꯣꯜꯁꯦꯝ ꯕꯦꯅꯤꯁ ꯀꯀꯥꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯕꯦꯅꯤꯁ ꯍꯩꯔꯣꯛ ꯄꯥꯠꯇꯨꯗꯒꯤꯅꯦ ꯑꯣꯀꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅ ꯈꯔ ꯊꯨꯅ ꯌꯧꯍꯟꯕꯤꯌꯨꯀꯣ ꯑꯩ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯁꯤ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯂꯩꯕꯁꯤ ꯃꯌꯥꯝꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯑꯩꯒꯤ ꯊꯥꯒꯠꯆꯔꯤꯕꯁꯤꯡꯁꯦ ꯁꯨꯛꯈꯪ ꯈꯪꯉꯝꯗꯕ ꯗꯁꯥ ꯇꯥꯕ ꯌꯥꯅ ꯂꯩꯔꯝꯕ ꯀꯌꯥꯗꯣ ꯐꯠꯇꯕ ꯊꯣꯛꯄ ꯌꯥꯅ ꯂꯩꯔꯝꯕ ꯀꯌꯥꯗꯣ ꯍꯥꯟꯅ ꯈꯪꯍꯧꯔꯒꯗꯤ ꯊꯣꯛꯇꯕ ꯌꯥꯅ ꯂꯝꯕꯤ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯣꯀꯦ ꯀꯀꯥꯁꯦ ꯀꯥꯏꯗꯒꯤ ꯂꯩꯔꯦ ꯑꯟꯁꯔ ꯑꯃ ꯕ꯭ꯔꯣ ꯋꯦꯅꯁꯗꯦꯁꯤ ꯐꯕ꯭ꯔꯣ ꯋꯦꯅꯁꯗꯦ ꯐꯩꯅ ꯀꯤꯔꯟ ꯃꯥꯏꯕꯝ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ ꯁꯟꯗꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯩ ꯆꯅꯨ ꯗꯥꯏꯅꯥ ꯆꯅꯨ ꯅꯨꯄꯤꯒꯤ ꯊꯔꯁꯗꯦꯒ ꯆꯥꯟꯅꯕ ꯅꯨꯃꯤꯠꯁꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣꯀꯦ ꯆꯅꯨ ꯗꯥꯏꯅꯥ ꯆꯅꯨ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯥꯒꯤ ꯋꯦꯅꯁꯗꯦ ꯌꯥꯔꯦ ꯑꯗꯨꯒ ꯋꯦꯅꯁꯗꯦ ꯃꯟꯗꯦ ꯌꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯁꯦꯇꯔꯗꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯗꯨꯒ ꯄꯣꯠꯁꯪꯕꯝ ꯁꯟꯖꯣꯇꯥ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯐꯅꯕꯒꯤ ꯂꯝꯕꯤ ꯈꯔ ꯍꯥꯏꯍꯟꯅꯤꯡꯉꯤ ꯑꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯗꯨ ꯈꯔ ꯁꯥꯡꯒꯅꯦꯕꯀꯣ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯕꯅ ꯑꯃꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯁꯨ ꯄꯥꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯃꯦꯁꯦꯖꯁꯤ ꯃꯊꯪ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯋꯥꯍꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗꯨꯅ ꯂꯩꯒꯗꯧꯕꯁꯤꯡꯁꯤꯗꯤ ꯅꯣꯡꯃ ꯕ꯭ꯂꯣꯛ ꯑꯣꯏꯅꯁꯨ ꯁꯦꯝꯖꯔꯒ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯩ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯁꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤꯀꯣ ꯔꯥꯖꯨ ꯅꯣꯡꯃꯥꯏꯊꯦꯝ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯗ ꯄꯣꯛꯄꯁꯦ ꯆꯥꯟꯅꯒꯗ꯭ꯔꯣ ꯀꯀꯥ ꯌꯥꯝ ꯆꯥꯟꯅꯩ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯔꯥꯖꯨ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯀꯦ ꯄꯥꯏ ꯑꯣꯀꯦ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯈꯥꯕꯩ ꯇꯥꯏ ꯈꯤꯇꯪ ꯑꯐꯕ ꯑꯣꯏꯗꯦꯀꯣ ꯍꯌꯦꯡ ꯏꯃꯨꯡꯗ ꯖꯒꯔꯤ ꯖꯒꯥ ꯈꯔ ꯁꯨꯝ ꯂꯩꯒꯅꯤ
ꯌꯥꯝ ꯂꯨꯕꯅꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯑꯗꯨꯅ ꯈꯔ ꯈꯪꯃꯤꯟꯅꯍꯧꯕ ꯇꯉꯥꯏ ꯐꯗꯦ ꯅꯨꯄꯥꯁꯨ ꯑꯗꯨꯉꯥꯏ ꯌꯥꯝ ꯂꯨꯕꯅꯦ ꯌꯨꯝ ꯄꯥꯟꯕꯁꯦ ꯈꯪꯃꯤꯟꯅꯍꯧꯕ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯊꯝꯖꯔꯤꯁꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯈꯥꯏꯗꯦꯝ ꯑꯣꯖꯥ ꯋꯥꯔꯧꯕꯤꯔꯣꯏ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥꯒꯤ ꯅꯝꯕꯔꯗꯣ ꯑꯣꯀꯦ ꯋꯥꯔꯧꯖꯗꯦ ꯍꯥꯏꯖꯔꯛꯀꯦ ꯉꯁꯥꯏ ꯀꯅꯥꯅꯣꯝ ꯑꯩꯅ ꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯏꯕꯤꯔꯝꯃꯁꯨ ꯐꯗꯧꯅꯦ ꯍꯥꯏꯖꯔꯛꯀꯦ 700-59-833-96 ꯅꯥꯎꯔꯦꯝ ꯕꯦꯝꯃ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗे ꯑꯐꯕ ꯑꯣꯏꯗꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯣꯀꯦ ꯆꯦꯔꯤ ꯄꯥꯏ ꯅꯨꯄꯥ ꯃꯟꯗꯦ ꯅꯨꯄꯤ ꯊꯔꯁꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯐꯩ ꯌꯥꯝ ꯐꯩ ꯑꯐꯕ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯗꯤ ꯉꯥꯛ ꯃꯌꯥꯝ ꯎꯅꯔꯦ ꯈꯪꯅꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁꯖꯦꯁꯟ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝꯒꯤ ꯑꯦꯗꯚꯥꯏꯁ ꯁꯖꯦꯁꯟ ꯍꯥꯏꯖꯕꯗꯣ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯇꯥꯃꯣ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯅꯤꯉꯣꯜ ꯃꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡꯒꯧ ꯁꯦ ꯅꯩꯅꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯣꯀꯦ ꯕꯤꯖꯤꯠꯁ ꯗꯦꯠ ꯏꯁ ꯑ ꯚꯦꯔꯤ ꯒꯨꯗ ꯁꯖꯦꯁꯟ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯣꯂꯦꯖ ꯑꯣꯏꯖꯔꯦꯀꯣ ꯕꯤꯖꯤꯠ ꯋꯥꯆꯞꯇꯁꯨ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯁꯨ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤꯒ ꯑꯗꯒꯤ ꯑꯃꯒꯤꯁꯨ ꯑꯃꯒꯤꯁꯨ ꯍꯣꯔꯦꯟ ꯀꯣꯠꯄꯨꯗꯤ ꯇꯧꯖꯔꯤꯀꯣ ꯀꯥꯎꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯕꯨ ꯍꯦꯟꯅ ꯈꯤꯇꯪ ꯈꯔ ꯊꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯋꯥꯆꯞꯇꯁꯨ ꯑꯃꯨꯛ ꯊꯥꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯕꯤꯖꯤꯠꯀꯤ ꯁꯖꯦꯁꯟ ꯇꯣꯄꯤꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯖꯦꯁ ꯇꯣꯄꯤꯛꯁꯦ ꯑꯩ ꯁꯣꯏꯗꯅ ꯑꯜ ꯄꯤꯛꯑꯞ ꯇꯧꯖꯔꯛꯀꯦꯀꯣ ꯑꯣꯀꯦ ꯔꯣꯍꯤꯠ ꯂꯥꯏꯈꯨꯔꯥꯝ ꯅꯨꯄꯥꯅ ꯃꯟꯗꯦ ꯄꯣꯛꯄꯁꯤ ꯀꯔꯝꯕ ꯐꯒꯗꯒꯦ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯌꯥꯔꯦ ꯊꯔꯁꯗे ꯌꯥꯔꯦ ꯁꯦꯇꯔꯗे ꯌꯥꯔꯦ ꯄꯤꯡꯀꯤ ꯑꯦꯂꯥꯃꯪ ꯄꯤꯡꯀꯤ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗे ꯋꯦꯅꯁꯗे ꯊꯔꯁꯗे ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗे ꯋꯦꯅꯁꯗे ꯊꯔꯁꯗे ꯐ꯭ꯔꯥꯏꯗꯦ ꯑꯐꯕ ꯑꯣꯏ ꯔꯣꯁꯟ ꯄꯨꯌꯥꯝ ꯇꯥꯃꯣꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ 700-59-833-96 ꯊꯦꯡꯛꯁ ꯏꯅꯦꯝꯕꯣꯛꯇ ꯏꯃꯥ ꯇꯥꯃꯣ ꯀꯀꯥ ꯏꯃꯥ ꯀꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯚꯤꯖꯤꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯌꯥꯝ ꯊꯨꯅ ꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯒꯤ ꯏꯃꯥꯗꯕꯨ ꯏꯆꯦ ꯀꯧꯕ ꯌꯥꯎꯔꯤꯕꯅꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯆꯠꯈꯤꯕꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯕꯅꯤꯅ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯑꯐꯕ ꯑꯣꯏꯒꯗꯕꯅꯤꯅ ꯕꯤꯖꯤꯠꯀꯤ ꯁꯖꯦꯁꯟ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯅ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄꯁꯤ ꯀꯩ ꯅꯨꯃꯤꯠꯀ ꯆꯥꯟꯅꯒꯦ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯔꯒꯗꯤ ꯁꯦꯇꯔꯗे ꯌꯥꯔꯦ ꯃꯟꯗꯦ ꯌꯥꯔꯦ ꯋꯦꯅꯁꯗे ꯌꯥꯔꯦ ꯖꯣꯏꯆꯟꯗ꯭ꯔ ꯈꯨꯟꯗꯣꯡꯕꯝ ꯅꯨꯄꯤꯒꯤ ꯇ꯭ꯌꯨꯁꯗꯦꯁꯦ